ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤꯁꯨ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯃꯍꯧꯁꯥꯒꯨꯝ ꯉꯁꯤꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯞꯄꯤꯔꯛꯄ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤꯁꯤꯡ ꯑꯁꯤꯗꯒꯤ ꯆꯍꯤ 9ꯃꯨꯛꯀꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯕꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤ ꯅꯨꯄꯥ ꯉꯥꯛꯇ 3ꯅꯤ, ꯅꯨꯄꯤ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯑꯗꯨꯒ ꯊꯥꯏꯅꯒꯤ ꯃꯇꯝꯗꯒꯤꯁꯨ ꯑꯩꯈꯣꯏ ꯄꯨꯄꯨꯁꯤ ꯃꯥꯏꯕ ꯑꯣꯏꯗꯨꯅ ꯂꯥꯏꯇꯤꯟ ꯚꯨꯠ ꯄ꯭ꯔꯦꯠ ꯁꯥꯟꯅꯕ ꯌꯥꯝꯅ ꯇꯧꯔꯛꯏ ꯍꯥꯏ꯫ ꯃꯇꯧ ꯑꯁꯨꯝꯅ ꯄꯨꯄꯨꯁꯨ ꯑꯍꯟ ꯑꯣꯏꯁꯜꯂꯛꯄꯗꯒꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯄꯨꯄꯨꯅ ꯍꯦꯛ ꯂꯩꯈꯤꯗꯕꯒ ꯕꯕꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯈ꯭ꯋꯥꯏ ꯑꯍꯟ ꯑꯩꯈꯣꯏ ꯏꯄꯟꯊꯧꯁꯤꯅ ꯑꯃꯨꯛ ꯄꯨꯄꯨꯒꯤ ꯃꯍꯨꯠ ꯃꯔꯦꯟ ꯀꯣꯍꯟ ꯂꯥꯍꯦꯟ ꯑꯣꯏꯅ ꯄꯨꯄꯨꯅ ꯃꯥꯏꯕ ꯑꯣꯏꯔꯤꯉꯩ ꯊꯅꯝꯕ ꯂꯥꯏꯇꯤꯟꯒꯤ ꯑꯣꯏꯕ ꯑꯔꯨ ꯑꯔꯨꯕ ꯂꯥꯏꯔꯤꯛꯁꯤꯡꯗꯨ ꯄꯥꯔꯒ ꯁꯨꯝ ꯃꯥꯏꯕ ꯇꯝꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯏꯄꯟꯊꯧꯅ ꯃꯄꯨꯡ ꯐꯥꯅ ꯃꯥꯏꯕ ꯑꯣꯏꯔꯛꯂꯕ ꯃꯇꯝ ꯄꯨꯄꯨꯅ ꯍꯤꯡꯂꯤꯉꯩ ꯇꯧꯔꯝꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯂꯥꯏꯇꯤꯟ ꯁꯥꯟꯅꯕꯁꯤ ꯍꯧꯔꯛꯈꯤ꯫ ꯏꯃꯨꯡ ꯑꯃꯗ ꯂꯥꯏꯇꯤꯟ ꯁꯥꯟꯅꯕ ꯍꯥꯏꯕꯁꯤ ꯍꯥꯟꯅ ꯌꯨꯝꯒꯤ ꯑꯣꯏꯅ ꯂꯩꯖꯔꯤꯕ ꯂꯥꯏꯅꯤꯡꯊꯧ ꯂꯩꯃꯔꯦꯟ ꯑꯃꯗꯤ ꯁꯥꯒꯩꯒꯤ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤ ꯏꯁꯣꯔꯁꯤꯡ ꯑꯁꯤꯅ ꯌꯥꯝꯅ ꯁꯥꯎꯏ ꯍꯥꯏꯅꯩ꯫ ꯃꯔꯝꯗꯤ ꯐꯠꯇꯕ ꯊꯕꯛ ꯇꯧꯕꯒꯤ꯫ ꯃꯗꯨꯃꯛꯅꯁꯨ ꯂꯥꯏ ꯁꯥꯟꯅꯕ ꯏꯃꯨꯡꯁꯤ ꯑꯃꯔꯣꯝꯗ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯔꯒꯁꯨ ꯑꯃꯔꯣꯝꯗꯗꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯀꯌꯥ ꯃꯊꯣꯡ ꯆꯥꯒꯟꯗꯦ ꯍꯥꯏꯅꯕ ꯂꯩ꯫ ꯑꯗꯨꯅ ꯕꯕꯥꯒꯤ ꯃꯅꯥꯎꯅꯨꯄꯥ ꯏꯇꯣꯟ ꯇꯣꯟꯕꯁꯤ ꯑꯩꯈꯣꯏ ꯀꯀꯥꯁꯤ ꯏꯄꯟꯊꯧꯅ ꯂꯥꯏ ꯁꯥꯟꯅꯕꯁꯤ ꯁꯨꯝ ꯇꯠꯇꯅ ꯊꯦꯡꯅꯁꯜꯂꯛꯄ, ꯃꯁꯥꯗ ꯀꯦꯀꯪ ꯁꯨꯝ ꯅꯪꯕ ꯇꯧꯔꯛꯄꯗꯒꯤ ꯀꯣꯟꯅ ꯃꯁꯥꯗ ꯐꯠꯇꯕ ꯂꯥꯏꯗꯨ ꯆꯪꯈꯤꯗꯅ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯏꯪꯈꯣꯜ ꯑꯗꯨꯗ ꯃꯁꯥ ꯃꯇꯣꯝꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯖꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯕꯕꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎ 3ꯃꯛ ꯅꯨꯄꯤ ꯑꯃꯠꯇ ꯊꯤꯗ꯭ꯔꯤ ꯍꯥꯏ꯫ ꯀꯀꯥꯅ ꯂꯩꯈꯤꯗꯕꯗꯨꯁꯨ ꯆꯍꯤ ꯌꯥꯝꯅ ꯅꯧꯅ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏ꯫ ꯑꯗꯨꯝꯅ ꯀꯀꯥꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯑꯩꯈꯣꯏ ꯏꯄꯟꯊꯧꯁꯤ ꯑꯕꯣꯛꯀꯤ ꯃꯔꯤ ꯃꯇꯥꯁꯤꯡꯅ ꯅꯨꯄꯤ ꯑꯃ ꯊꯤꯖꯤꯟꯕꯤꯍꯧꯗ꯭ꯔꯕꯗꯤ ꯑꯔꯥꯟꯕ ꯂꯝꯕꯦꯜ ꯑꯃꯗ ꯆꯠꯈꯤꯗꯣꯔꯦ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯃ ꯊꯤꯕꯤꯅꯕ ꯀꯟꯅ ꯆꯦꯟ ꯆꯣꯡꯉꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯐꯥꯎ ꯑꯩꯈꯣꯏ ꯏꯄꯟꯊꯧꯁꯤ ꯅꯨꯄꯤ ꯊꯤꯌꯨ ꯍꯥꯏꯕꯁꯤ ꯁꯨꯛꯌꯥ ꯌꯥꯗꯦ ꯍꯥꯏ꯫ ꯑꯩ ꯅꯨꯄꯤ ꯊꯤꯅꯤꯡꯗꯦ, ꯅꯈꯣꯏ ꯃꯌꯥꯝꯅ ꯑꯩ ꯅꯨꯄꯤ ꯊꯤꯌꯨ ꯍꯥꯏꯔꯤꯁꯤ ꯀꯔꯤꯒꯤꯅꯣ? ꯁꯨꯃꯥꯏꯅ ꯑꯩ ꯏꯇꯣꯝꯗ ꯂꯩꯖꯕ ꯄꯥꯝꯃꯤ ꯍꯥꯏꯗꯅ ꯊꯥꯡꯖꯧ ꯑꯃ ꯄꯥꯏꯔꯒ ꯌꯨꯝꯒꯁꯦ ꯍꯦꯛꯇ ꯌꯥꯟꯊꯠ ꯈꯣꯠꯇꯠꯄ ꯇꯧꯏ ꯍꯥꯏ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯑꯣꯡꯗꯣ ꯁꯥꯔꯩ ꯍꯧꯕꯒꯤ ꯃꯑꯣꯡꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯁꯨ ꯕꯕꯥꯅ ꯏꯃꯥꯗ ꯇꯝꯃꯒ ꯏꯃꯥꯅ ꯑꯃꯨꯛ ꯀꯣꯟꯅ ꯑꯩꯈꯣꯏꯗ ꯇꯝꯕꯤꯔꯛꯄꯅꯤ꯫ ꯐꯅ ꯏꯄꯟꯊꯧꯅ ꯅꯨꯄꯤ ꯊꯤꯌꯨ ꯌꯥꯖꯗ꯭ꯔꯒꯁꯨ ꯅꯝꯗꯅ ꯑꯕꯣꯛꯀꯤ ꯃꯔꯤ ꯃꯇꯥꯁꯤꯡ ꯑꯁꯤꯅ ꯏꯄꯟꯊꯧꯒꯤ ꯅꯨꯄꯤ ꯑꯃ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯅꯝꯗꯅ ꯅꯨꯄꯤ ꯊꯤꯍꯜꯂꯝꯃꯤ꯫ ꯅꯨꯄꯤ ꯊꯤꯔꯒ ꯈꯔ ꯍꯟꯈꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯏꯄꯟꯊꯧꯗꯤ ꯃꯑꯣꯡ ꯃꯔꯤꯜ ꯑꯃ ꯇꯥꯁꯜꯂꯛꯈꯤꯗꯦ꯫ ꯃꯥꯒꯤ ꯃꯥꯏꯕꯒꯤ ꯊꯕꯛ ꯊꯧꯔꯝ ꯑꯗꯨꯗ ꯃꯇꯝ ꯄꯨꯝꯕꯗ ꯃꯥꯏ ꯑꯣꯟꯁꯜꯂꯒ ꯏꯃꯥꯕꯣꯛꯁꯨ ꯀꯌꯥ ꯄꯨꯛꯅꯤꯡ ꯆꯪꯕꯤꯔꯝꯗꯦ꯫ ꯑꯗꯨꯅ ꯏꯃꯥꯕꯣꯛꯁꯨ ꯌꯨꯝ ꯑꯁꯤꯗ ꯍꯦꯛ ꯂꯥꯛꯄꯒ ꯏꯄꯟꯊꯧꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯩꯅꯗꯕ ꯑꯃ ꯄꯣꯛꯁꯤꯜꯂꯛꯈꯤ꯫ ꯃꯄꯥꯝꯗ ꯆꯠꯈ꯭ꯔꯒ ꯊꯥ 1-2 ꯍꯦꯛ ꯂꯩꯊꯣꯛꯄ, ꯑꯗꯨꯒ ꯑꯃꯨꯛ ꯃꯥꯅ ꯍꯜꯂꯛꯅꯤꯡꯕ ꯃꯇꯝꯗ ꯑꯃꯨꯛ ꯍꯦꯛ ꯍꯜꯂꯛꯄ, ꯁꯨꯃꯥꯏꯅ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯏꯃꯨꯡ ꯑꯁꯤꯁꯨ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯂꯃꯟ ꯑꯃꯠꯇ ꯂꯩꯇꯕꯅꯤꯅ ꯃꯐꯝ ꯃꯔꯥꯡ ꯑꯃꯠꯇ ꯈꯪꯉꯝꯗꯦ꯫ ꯏꯄꯟꯊꯧꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯕꯕꯥꯒꯤ ꯃꯔꯤ ꯃꯇꯥꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛ ꯋꯥꯈꯜ ꯑꯃꯒꯁꯨ ꯈꯟꯕ ꯍꯧꯔꯝꯃꯤ꯫ ꯍꯟꯗꯛꯅ ꯕꯕꯥ ꯑꯣꯏꯅ ꯅꯨꯄꯤ ꯊꯤꯍꯟꯕꯤꯔꯁꯤ, ꯌꯨꯝ ꯑꯁꯤ ꯌꯨꯝ ꯑꯣꯏꯅ ꯄꯥꯜꯂꯔꯣꯏ ꯃꯨꯠꯈ꯭ꯔꯅꯤ ꯍꯥꯏꯗꯅ ꯕꯕꯥꯒꯤ ꯃꯔꯤ ꯃꯇꯥꯁꯤꯡꯅ ꯕꯕꯥꯗ ꯅꯨꯄꯤ ꯊꯤꯔꯣ ꯍꯥꯏꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯕꯥꯁꯨ ꯅꯨꯄꯤꯕꯨꯗꯤ ꯊꯤꯔꯒꯦ ꯅꯤꯡꯂꯒ ꯃꯥꯡ ꯊꯥꯅ ꯆꯦꯟ ꯆꯣꯡꯕꯤꯅꯕ ꯂꯩꯇꯕꯅꯤꯅ ꯊꯕꯛ ꯑꯣꯏꯅꯗꯤ ꯍꯦꯛꯇ ꯄꯥꯡꯊꯣꯛꯄ ꯉꯝꯗꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯏꯃꯥꯒ ꯕꯕꯥꯒꯗꯤ ꯑꯗꯨꯝ ꯄꯥꯈꯪ ꯂꯩꯁꯥꯔꯤꯉꯩꯗꯒꯤ ꯈꯪꯅꯔꯛꯏ ꯍꯥꯏ꯫ ꯃꯇꯝ ꯑꯁꯨꯝꯅ ꯕꯕꯥꯅ ꯏꯃꯥꯗꯁꯨ ꯂꯨꯍꯣꯡꯉꯁꯤ ꯍꯥꯏꯗꯨꯅ ꯍꯧꯗꯣꯛꯎꯕꯗ ꯏꯃꯥꯅꯁꯨ ꯍꯣꯏ ꯌꯥꯏꯌꯦ ꯍꯥꯏꯔꯛꯄꯗꯒꯤ ꯕꯕꯥꯒꯤ ꯃꯔꯤ ꯃꯇꯥ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯗꯨꯒ ꯄꯨꯟꯅ ꯋꯥ ꯇꯥꯅꯔꯒ ꯕꯕꯥꯁꯤ ꯑꯃꯨꯛ ꯂꯨꯍꯣꯡꯊꯣꯛꯑꯝꯃꯤ꯫ ꯏꯃꯥꯅ ꯌꯨꯝ ꯑꯗꯨꯗ ꯃꯧ ꯑꯣꯏꯅ ꯂꯥꯛꯄꯗꯒꯤ ꯏꯃꯥꯕꯣꯛꯁꯨ ꯃꯄꯥꯝꯗ ꯂꯩꯈꯤꯕꯗꯨ ꯌꯨꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯑꯝꯃꯤ꯫ ꯑꯩꯈꯣꯏ ꯏꯄꯟꯊꯧꯁꯨ ꯏꯃꯥ ꯂꯥꯛꯄꯗꯒꯤ ꯁꯨꯝ ꯃꯥꯅ ꯍꯥꯟꯅ ꯇꯧꯔꯝꯕ ꯊꯕꯛ ꯊꯧꯑꯣꯡꯁꯤꯡ ꯑꯗꯨ ꯏꯀꯥꯏꯔꯛꯄꯗꯒꯤ ꯄꯨꯔꯥ ꯑꯣꯏꯅ ꯊꯥꯗꯣꯛꯄꯃꯛꯇꯤ ꯊꯥꯗꯣꯛꯇ꯭ꯔꯒ ꯍꯥꯟꯅꯗꯧꯅꯗꯤ ꯂꯥꯏꯇꯤꯟ ꯁꯥꯟꯅꯕꯗꯨꯗꯤ ꯈꯔ ꯍꯜꯂꯝꯃꯤ꯫ ꯑꯗꯨꯅ ꯏꯃꯥꯕꯣꯛꯀ ꯏꯄꯟꯊꯧꯒꯤꯒ ꯃꯔꯤꯁꯤꯁꯨ ꯈꯔ ꯈꯔ ꯅꯛꯁꯟꯅꯔꯛꯄ ꯍꯧꯔꯛꯏ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯣꯛꯇ꯭ꯔꯤꯉꯩ ꯏꯃꯥꯕꯣꯛꯁꯦ ꯃꯤꯔꯣꯜꯂꯛꯈꯤ꯫ ꯏꯃꯥꯕꯣꯛꯅ ꯃꯤꯔꯣꯟꯕ ꯍꯦꯛ ꯍꯧꯔꯛꯄꯗ ꯏꯄꯟꯊꯧꯁꯦ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯑꯃꯨꯛ ꯇꯧꯕ ꯍꯧꯔꯛꯈꯤ꯫ ꯏꯃꯥꯕꯣꯛꯅ ꯃꯤꯔꯣꯟꯕꯗꯨ ꯊꯥ 5-6 ꯁꯨꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯅꯨꯃꯤꯠꯇꯨ ꯅꯨꯃꯤꯗꯥꯡ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯌꯨꯝꯒꯤ ꯃꯅꯤꯡ ꯌꯦꯅꯈꯥꯗ ꯃꯄꯥꯟ ꯊꯣꯛꯄ ꯆꯪꯉꯨꯕꯗ ꯑꯩꯈꯣꯏ ꯏꯄꯟꯊꯧꯁꯤ ꯃꯐꯤ ꯊꯣꯡꯗꯅ ꯑꯀꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯃꯗ ꯂꯥꯏꯇꯤꯟ ꯁꯥꯟꯅꯔꯝꯕꯗꯨ ꯏꯃꯥꯕꯣꯛꯅ ꯊꯦꯡꯅꯔꯨꯕꯗꯒꯤ ꯑꯩꯈꯣꯏ ꯏꯃꯥꯕꯣꯛꯁꯦ ꯃꯤꯔꯣꯜꯂꯤꯉꯩ ꯃꯁꯥꯗ ꯐꯒꯠ ꯇꯨꯈꯠꯄ ꯇꯧꯈꯤꯕꯗꯒꯤ ꯏꯍꯥꯟ ꯍꯥꯟꯅ ꯃꯈꯣꯏꯒꯤ ꯐꯪꯖꯔꯛꯀꯗꯧꯔꯤꯕ ꯃꯆꯥꯅꯨꯄꯤ ꯑꯩꯈꯣꯏꯒꯤꯅ ꯆꯤꯆꯦ ꯆꯥꯟꯕꯤꯁꯤ ꯄꯣꯛꯂꯛꯄꯗ ꯑꯇꯩ ꯑꯉꯥꯡꯁꯤꯡꯒ ꯈꯔ ꯃꯤꯃꯥꯟꯅꯗꯅ ꯄꯣꯛꯂꯛꯏ꯫ ꯏꯆꯦꯗꯨꯅ ꯆꯍꯤ 2 ꯁꯨꯔꯛꯄ ꯃꯇꯝ ꯑꯗꯥꯏꯗ
imana isi amuk poamni aigi matung isanupi si amo adumana babachaugi masanupi akhoi ise se wakhan khara mimanadana polakpadagi saurapho dum mong mari lamak khara tadana tum leirami akhona so he gyan tarakpadagi ise se dum kijaduna lai imana di sanupi ga igada ki gano nasini na khona dumaina kiragadi mina nase se kamaina tawni aduna phajana loina biyo wahi khonda da su chiche haidana niktijana kaungang na tawbiyo asumne imana matam pungbada khuda takpi tambirami phana imana dum haijarabasu akhoi su ki gano haibasi yaramte ibantawgi masanupi chiche se numidang se suktum tumde mana tumbagi matam se ayuk nungthen tumaga numidang sidana sumang da chen chong duna lai ibantaw so do maina masanupi duna oirakpa mong matawaduda gyan taraba mali hana dawnadi laiten sanarambadu toki numitudi itha thajadana ahing nongyay aduda nongse kana hekta chu tharaki adumna nong kana chu tharakpaduda babaso tumambadagi phuklaungna hawgalai ima soi so babana hawgatkibadu khangami adune imana babada kaidorage karaida thuge hairino hangami babana mo akhoi ibemado nong maraksida sumangda leiromkini nong chui sude masada khangjaba nasade aduna mukta kaukshan biruge tawbani nakwide thora no ayegum thorage hairami aduga wafam amana chise yum manungdasu mase tumo haibase yade yum manungda pha punduna thamlabasu urau tharaubaga akwese lepham chafam amata khanglamde yumnon karu nariba mi singasina so huyangawbo mapullaga thambadagi hele taningde law khongbadu aduna magi thopul lejasani phajan pusalunu dum thadoko hairakpadagi chise mapanda magi tumpham ning thijana semaga thambirami babana dumna chise nong maraktuda leibadu nuaitadana magi tumpham aduda chango koksanbiba thorakpada mapanda nong kana churiba marakaduda chise masamana thadaraga kanagumba amaga wari sanarambadawna leirambase babana thengnarakhi maduda babaso kya thudongna khanjaluba tawramde chisegi mong matawni khantongna chisegi manakta prapap sangsalaga ibe manong tare nanggi tumpham da sango nasado narakani hairubada chisedo babaromda mamaido khangon he konsalakhi aduga babada mune yengai mong matawaduda phana haija sabagi wani babaso masada kiba mati poami ahing nongyai goire makuso babana ibe makana ganuni nangna wari sanari badubo laose nongse yamna kana sure nangge tumpham sida leiru lao hairame matamado phok chise sumang matoladuda masamana thadaraga sabyungna leptuna babada munna dum yengduna lai akhoi pantak song hak tum tharuraba male nong tarambaduda mapanda prap chen thore aduga babada kiran kedore hari no magi tumpham sida chango hayu yadro hairame babana mukta soibe mase yada leri sinine ngayako oirabane aidi mapanda thorapa ado tasong na mukta hairu lao ai su isa se nong loina sole tasong na khara mukta haibio hairame iban so prap changsalak to ne ibema laone nong chotana naba tare ne lao haidana makhudang adu pairu bada sisena phalongna kan thore aduga babaga ipan thawbada sumna haire soninga ga sotkani soning draga tokani noigi na thawro noibu kanano yamna thuna sakro ai sauraktre haire iban thawna muk phainang lam yamna helabanina ai kaada lebali sei marudo aduna nang hujik kanba tare do haidana siseda ki halame adumne ipan thawna haijarabasu sisedu masada kasu nasung biramde konadi sisedu na saku da bakana gumba mada wahi ase haide nang sat kho ai lehorge hayegam klao zaloko memton bi hairaga sise wa nong lai adumna sisedu na harakpadu da babagi pan thawgade punga khekna me babana sui pan thawda kaino taso koi be mana ngang sibo memton bi hari singarang na han lekhidaba ta punja bihari gi nupi de natro astalle da si yoksala gade numidang sita swai laubo wa ngakta masigi angang sina tawri se hairame ipan thongna mukyar he nang suwa sina ngang wabo nang khangdro sumaina dum tawruga leiri sibo ibe manang sangge haibra sangoi haibra ipa saura ge hairame kona de ngang ba yabo ngang nar ba matung sisedu mapanda magi leipam tumpam semiba duda mong hadana tamna sangkhe bawana so phi amana sisedu masade insan birame aduda so phi do phalongna kanthora khi adumaina leiringe thongan gi konthong sei singadu amamong kanaguma saudaba amana phat satora khi babade matodu da masade numitu da khara ki ko poame akoi bantau de hana maibu oirga lai sanarapanina
ꯀꯔꯤꯁꯨ ꯈꯟꯗꯅ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯇꯧꯏ꯫ ꯕꯕꯥꯅꯁꯨ ꯏꯄꯟꯊꯧꯗ ꯇꯥꯆꯧ, ꯀꯩꯅꯣꯃꯦ ꯉꯁꯤ ꯅꯨꯃꯤꯠꯁꯤꯗ ꯇꯧꯔꯤꯁꯤꯕꯣ? ꯑꯣꯏꯗꯅ ꯂꯩꯈꯤꯗꯕ ꯊꯋꯥꯏ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯕꯖꯥꯔꯣ ꯁꯤꯕꯨ ꯍꯪꯉꯝꯃꯤ꯫ ꯏꯄꯟꯊꯧꯅ ꯑꯃꯨꯛ ꯀꯤꯔꯟ ꯌꯥꯔꯦ ꯅꯪ ꯇꯨꯝꯕ ꯆꯪꯖꯔꯨꯔꯣ ꯍꯥꯏꯔꯛꯏ꯫ ꯆꯦꯆꯦꯗꯨꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯃꯦꯝꯇꯣꯟꯕꯤꯒꯤ ꯊꯋꯥꯏꯗꯣ ꯊꯣꯛꯈ꯭ꯔꯦ, ꯃꯥꯅ ꯅꯕꯥꯅꯤ ꯌꯥꯝꯅ ꯁꯥꯎꯅ ꯌꯦꯡꯉꯝꯃꯒ ꯊꯣꯛꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯋꯥꯍꯩꯁꯦ ꯍꯥꯏꯔꯒ ꯆꯦꯆꯦꯁꯦ ꯋꯥ ꯋꯥ ꯅꯣꯛꯂꯛꯏ꯫ ꯕꯕꯥꯁꯨ ꯀꯤꯖꯗꯅ ꯇꯥꯆꯧ, ꯑꯩ ꯆꯪꯉꯦꯀꯣ ꯂꯩꯍꯧꯔꯣ ꯅꯄꯥꯅꯆꯥ ꯃꯑꯣꯡ ꯑꯃꯅꯤ꯫ ꯅꯣꯏꯁꯦ ꯆꯪꯉꯦ ꯍꯥꯏꯔꯝꯗꯨꯅ ꯕꯕꯥꯁꯨ ꯑꯩꯈꯣꯏꯒꯤ ꯇꯨꯝꯐꯝ ꯀꯥꯗ ꯆꯪꯉꯛꯏ꯫ ꯅꯣꯡꯅ ꯃꯁꯥꯗꯣ ꯄꯨꯡꯆꯣꯠ ꯆꯣꯠꯄꯗꯨꯗ ꯏꯃꯥꯅ ꯕꯕꯥꯗ, ꯑꯁ ꯂꯣꯏꯅ ꯆꯣꯠꯂꯦꯅꯦ, ꯅꯁꯥꯗꯣ ꯑꯃꯨꯛ ꯅꯥꯔꯛꯇꯅ ꯂꯣꯏꯔꯅꯤ, ꯁꯪꯍꯧꯔꯕꯣ ꯃꯥꯒꯤ ꯇꯨꯝꯐꯝ ꯑꯗꯨꯗ ꯍꯪꯉꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ ꯇꯥꯆꯧꯒ ꯂꯩꯃꯤꯟꯅꯍꯧꯔꯕꯅꯤ, ꯑꯣꯟꯊꯣꯛꯄ ꯃꯇꯧ ꯍꯥꯏꯗꯨꯅꯤ ꯏꯃꯨꯡ ꯑꯁꯤꯗ ꯇꯧꯔꯤꯁꯦ ꯍꯥꯏꯔꯛꯏ꯫ ꯏꯃꯥꯅ ꯑꯃꯨꯛ ꯀꯩꯗꯧꯕꯤꯔꯒꯦ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯒꯦ ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯕꯕꯥꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯑꯉꯥꯡꯁꯦ ꯃꯑꯣꯡ ꯑꯃ ꯇꯥꯁꯜꯂꯛꯇ꯭ꯔꯦ, ꯉꯔꯥꯡ ꯅꯍꯥꯟꯗ ꯂꯩꯈꯤꯗꯕ ꯁꯤꯈꯤꯕ ꯊꯋꯥꯏꯒ ꯐꯥꯎ ꯂꯣꯟꯂꯤ ꯄꯥꯎ ꯐꯥꯎꯅꯔꯛꯑꯕ꯭ꯔꯥ ꯈꯪꯗ꯭ꯔꯦ, ꯑꯩꯈꯣꯏ ꯑꯣꯏꯕꯒꯤ ꯀꯤꯔꯁꯨ ꯀꯤꯅ ꯈꯥꯡꯖꯜꯂꯕꯅꯤꯀꯣ ꯍꯥꯏꯔꯛꯏ꯫ ꯏꯃꯥꯅ ꯑꯃꯨꯛ ꯀꯩꯅꯣ ꯍꯥꯏꯕꯤꯔꯤꯗꯨꯕꯨ ꯁꯤꯈꯤꯕ ꯊꯋꯥꯏꯒ ꯂꯣꯟꯂꯤ ꯄꯥꯎ ꯐꯥꯎꯅꯔꯦ ꯍꯥꯏꯔꯤꯁꯤꯅ ꯏꯕꯦꯝꯃꯔꯣ? ꯑꯗꯣ ꯀꯩꯗꯧꯔꯛꯏꯅꯣ ꯋꯥꯔꯤꯗꯣ ꯁꯦꯡꯅ ꯇꯝꯃꯣꯗꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯕꯕꯥꯅ ꯇꯨꯝꯈ꯭ꯔꯕꯣꯏ ꯅꯤꯡꯉꯕꯖꯥꯠꯅꯤ, ꯋꯥꯔꯤꯗꯣ ꯑꯩꯁꯨ ꯉꯁꯥꯏꯗꯒꯤ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯅ ꯕꯕꯥꯗ ꯕꯕꯥ ꯀꯩꯗꯧꯔꯛꯏꯅꯣ ꯆꯦꯆꯦꯅ ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯕꯕꯥꯅ ꯌꯥꯔꯦ ꯀꯔꯤꯁꯨ ꯇꯧꯗꯦ ꯍꯧꯖꯤꯛꯐꯥꯎ ꯅꯪꯁꯨ ꯇꯨꯝꯗ꯭ꯔꯤꯕꯣ? ꯇꯨꯝꯃꯣ ꯀꯔꯤꯁꯨ ꯇꯧꯗꯦ ꯅꯨꯄꯤ ꯅꯪꯁꯨ ꯇꯨꯝꯃꯣ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯣ ꯕꯕꯥꯅ ꯋꯥꯔꯤꯗꯣ ꯑꯩꯈꯣꯏꯗ ꯇꯝꯊꯣꯛꯇꯦ ꯑꯩꯈꯣꯏ ꯀꯤꯈꯤꯅꯤ ꯍꯥꯏꯗꯅ ꯅꯣꯡ ꯀꯟꯅ ꯆꯨꯊꯔꯛꯄꯒ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯂꯣꯏꯅ ꯇꯨꯝꯊꯅꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯑꯗꯨꯝꯅ ꯑꯗꯨꯝ ꯍꯧꯈꯤ꯫ ꯅꯣꯡꯌꯦꯛ ꯉꯥꯟꯕꯒ ꯑꯩꯁꯨ ꯃꯄꯥꯟꯗ ꯊꯣꯔꯛꯄꯗ ꯆꯦꯆꯦꯗꯨꯗꯤ ꯃꯥꯒꯤ ꯇꯨꯝꯐꯝ ꯑꯗꯨꯗ ꯀꯣꯛ ꯅꯥꯀꯣꯛꯑꯒ ꯇꯨꯝꯃꯒ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯏꯄꯟꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯆꯦꯆꯦꯁꯤꯅ ꯃꯤꯒꯤ ꯊꯣꯡꯒꯥꯟꯗ ꯈꯣꯡ ꯍꯥꯝꯖꯜꯂꯝꯃꯦ ꯍꯥꯏꯗꯅ ꯂꯩꯀꯥꯏꯒꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯑꯍꯜ ꯑꯃꯅ ꯆꯦꯆꯦꯁꯤ ꯂꯤꯆꯩ ꯑꯃ ꯄꯥꯏꯔꯒ ꯌꯨꯝꯐꯥꯎ ꯇꯥꯟꯅꯔꯛꯈꯤ꯫ ꯆꯦꯆꯦꯁꯨ ꯅꯣꯛ ꯅꯣꯛꯇꯨꯅ ꯌꯨꯝꯗ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯕꯕꯥ ꯏꯃꯥ ꯏꯄꯟꯊꯧ ꯏꯃꯥꯕꯣꯛ ꯑꯩꯈꯣꯏ ꯃꯌꯥꯝꯅꯁꯨ ꯑꯍꯜ ꯑꯗꯨꯅ ꯁꯥꯎꯅ ꯆꯪꯉꯤꯕꯗꯨ ꯈꯥꯝꯃꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅꯁꯨ ꯑꯩꯈꯣꯏꯗ ꯊꯤꯅ ꯉꯥꯡꯉꯛꯏ, ꯀꯤꯔꯟ ꯏꯕꯣꯆꯧ ꯀꯩꯅꯣ ꯅꯈꯣꯏꯅ ꯇꯧꯔꯤꯁꯦ? ꯃꯤꯒꯤ ꯊꯣꯡꯒꯥꯟꯗ ꯁꯨꯃꯥꯏꯅ ꯇꯧꯕ ꯍꯧꯅꯕ꯭ꯔꯣ? ꯑꯉꯥꯡꯁꯦ ꯈꯔ ꯋꯥꯔꯛꯎꯅꯦ ꯅꯠꯇ꯭ꯔꯒ ꯃꯈꯣꯡꯗ ꯊꯧꯔꯤ ꯊꯨꯔꯒ ꯊꯝꯃꯨꯅꯦ꯫ ꯍꯟꯗꯛꯇꯤꯕꯨꯀꯣ ꯅꯆꯤꯟ ꯅꯅꯥꯎ ꯅꯕꯥꯅꯤ ꯑꯣꯏꯅ ꯂꯤꯆꯩ ꯑꯁꯤꯅ ꯀꯟꯊꯔꯛꯀꯅꯤ, ꯑꯩꯈꯣꯏ ꯑꯗꯥꯏꯗꯒ ꯊꯥꯗꯣꯔꯛꯀꯅꯨ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯎꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯒ ꯑꯍꯜ ꯑꯗꯨꯁꯨ ꯁꯥꯎꯅ ꯊꯣꯛꯈꯤ꯫ ꯏꯄꯟꯊꯧꯁꯨ ꯋꯥ ꯑꯃꯠꯇ ꯈꯨꯝꯗꯦ ꯇꯨꯃꯤꯟꯅ ꯂꯩ꯫ ꯏꯃꯥꯕꯣꯛꯇꯤ ꯏꯀꯥꯏꯔꯕ ꯃꯥꯜꯂꯤ, ꯏꯄꯟꯊꯧꯗ ꯃꯨꯟꯅ ꯌꯦꯡꯉꯝꯃꯒ ꯑꯗꯨꯝ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯕꯕꯥꯁꯨ ꯏꯄꯟꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯉꯒ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯇꯥꯆꯧ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏꯁꯦ ꯃꯤꯅ ꯍꯥꯠꯈꯤꯕ ꯁꯣꯏꯔꯔꯣꯏ, ꯏꯕꯦꯝꯃꯁꯦ ꯄꯨꯜꯂꯒ ꯐꯥꯖꯟ ꯄꯨꯁꯜꯂꯒ ꯊꯝꯃꯁꯤ, ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯃꯤꯋꯥꯗ ꯇꯥꯔꯒ ꯂꯩꯔꯅꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯅꯨꯃꯤꯠ ꯍꯦꯛ ꯆꯪꯈꯤꯕꯒ ꯇꯨꯝꯕ ꯍꯧꯒꯠꯂꯒ ꯀꯣꯏꯆꯠ ꯆꯠꯄ ꯂꯩꯀꯥꯏ ꯀꯣꯏꯕ ꯍꯦꯛꯇ ꯇꯧꯏ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗꯅ ꯈꯔ ꯐꯩ, ꯅꯠꯇ꯭ꯔꯒ ꯇꯥꯆꯧ ꯂꯥꯏ ꯇꯤꯟꯒꯤ ꯑꯣꯏꯔꯒꯅ ꯑꯉꯥꯡꯁꯦ ꯇꯥꯆꯧꯅ ꯂꯥꯏ ꯇꯤꯟ ꯑꯃꯨꯛꯇ ꯈꯣꯏꯔꯝꯊꯣꯛꯑꯒ ꯒ꯭ꯌꯥꯟ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯁꯤꯗꯅ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅ ꯑꯗꯨꯝꯅ ꯍꯥꯏꯕꯗꯨꯗ ꯏꯄꯟꯊꯧꯅ ꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯀꯤꯔꯟ ꯑꯣꯏꯔꯔꯣꯏ ꯀꯥꯟꯅꯔꯔꯣꯏꯅꯦ, ꯃꯃꯥ ꯄꯣꯛꯅꯨꯡꯗꯒꯤ ꯇꯧꯔꯛꯈ꯭ꯔꯕꯅꯦ, ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯃꯉꯥꯏ ꯑꯩꯁꯨ ꯃꯉꯥꯏ ꯈꯔ ꯃꯥꯌꯣꯛꯃꯤꯟꯅꯕ ꯇꯥꯔꯦꯗꯅ ꯍꯥꯏꯔꯛꯏ꯫ ꯕꯕꯥꯅ ꯑꯃꯨꯛ ꯇꯥꯆꯧꯅ ꯃꯇꯝ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯈꯔ తాꯕꯤꯔꯝꯃꯒꯗꯤ ꯃꯁꯤ ꯄꯨꯝꯕ ꯊꯣꯝꯗꯕꯁꯨ ꯌꯥꯕꯅꯤ, ꯍꯧꯖꯤꯛꯇꯕꯨ ꯑꯩꯈꯣꯏ ꯇꯥꯆꯧꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯒꯤ ꯋꯥꯅꯤ, ꯃꯇꯝ ꯑꯗꯨꯗꯁꯨ ꯇꯥꯆꯧꯁꯨ ꯉꯥꯡꯅ ꯁꯛꯅꯕ ꯃꯁꯦꯟ ꯑꯃꯠꯇ ꯌꯥꯔꯛꯈꯤꯗꯕꯅꯤ꯫ ꯈꯪꯗ꯭ꯔꯦ ꯇꯥꯆꯧ ꯁꯨꯃꯥꯏꯅ ꯃꯤꯒꯤ ꯃꯤꯆꯩ ꯈꯣꯟꯊꯤꯅ ꯁꯨꯝ ꯇꯥꯔꯒ ꯂꯩꯔꯛꯄꯁꯤ ꯑꯩꯈꯣꯏ ꯃꯤ ꯀꯧꯕꯅꯤꯅ ꯁꯨꯝ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯔꯛꯇꯕ ꯑꯃ ꯑꯩꯈꯣꯏꯒꯤ ꯏꯁꯥꯗ ꯄꯣꯛꯁꯜꯂꯛꯑꯦ꯫ ꯑꯩꯈꯣꯏꯗꯤ ꯇꯣꯛꯈ꯭ꯔꯣ ꯍꯧꯒꯠ ꯀꯥꯡꯈꯠꯂꯛꯏꯕ ꯏꯆꯥ ꯏꯁꯨꯁꯤꯡ ꯑꯁꯤꯒꯤꯁꯨ ꯑꯩꯈꯣꯏꯁꯨ ꯈꯟꯗꯕ ꯌꯥꯗꯦ, ꯍꯧꯖꯤꯛꯇꯕꯨ ꯃꯈꯣꯏꯁꯨ ꯑꯉꯥꯡ ꯈꯔ ꯑꯣꯏꯔꯤꯕꯩ ꯄꯨꯡꯂꯩꯗ ꯂꯩꯕꯒꯤ ꯋꯥꯅꯤ, ꯈꯤꯇꯪ ꯍꯦꯛ ꯆꯥꯎꯈꯠꯂꯛꯄꯗ ꯑꯉꯥꯡꯁꯤꯡ ꯑꯁꯤꯁꯨ ꯌꯨꯝ ꯑꯁꯤꯗ ꯏꯀꯥꯏꯗꯅ ꯂꯩꯌꯨ ꯌꯥꯔꯔꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗꯒꯤ ꯏꯄꯟꯊꯧꯁꯨ ꯐꯤꯡ ꯂꯥꯎꯅ ꯁꯥꯎꯒꯠꯂꯛꯏ꯫ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯍꯥꯠꯇꯣꯛꯈ꯭ꯔꯁꯤꯔꯥ? ꯑꯩ ꯃꯄꯥꯅꯤ ꯅꯣꯏ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯅꯕ ꯑꯩ ꯍꯥꯠꯇꯣꯛꯈ꯭ꯔꯒꯦ ꯍꯧꯖꯤꯛ, ꯀꯗꯥꯏ ꯊꯥꯡꯖꯧꯗꯣ ꯄꯨꯊꯣꯔꯛꯑꯣ ꯑꯩ ꯃꯀꯛ ꯃꯀꯛ ꯀꯛꯊꯠꯂꯒ ꯍꯥꯠꯇꯣꯛꯈ꯭ꯔꯒꯦ ꯍꯥꯏꯗꯅ ꯏꯄꯟꯊꯧꯁꯦ ꯊꯥꯡ ꯀꯣꯏꯊꯤ ꯊꯤꯔꯛꯑꯝꯃꯤ꯫ ꯃꯗꯨꯗ ꯏꯃꯥꯅ ꯏꯄꯟꯊꯧꯁꯦ ꯈꯥꯝꯃꯝꯃꯤ, ꯏꯇꯩ ꯀꯩꯅꯣ ꯇꯧꯕꯤꯔꯨꯗꯕ ꯇꯧꯍꯩꯗꯕ ꯋꯥ ꯉꯥꯛꯇ, ꯅꯪ ꯕꯕꯥꯁꯨ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯏꯇꯩꯗ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯨꯅꯨ ꯍꯥꯏꯗꯅ, ꯌꯥꯔꯦ ꯈꯟꯅꯕꯁꯦ ꯇꯣꯛꯑꯁꯦ ꯁꯨꯝ ꯊꯣꯛꯑꯣ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯇ ꯏꯁꯣꯔꯅ ꯇꯝꯕꯤꯔꯝꯂꯕꯅꯤ, ꯁꯤꯗ ꯑꯩꯈꯣꯏ ꯃꯁꯦꯟ ꯈꯟꯅꯔꯒ ꯀꯔꯤ ꯀꯥꯟꯅꯗꯣꯔꯤꯒꯦ? ꯏꯕꯨꯡꯉꯣ ꯅꯪ ꯕꯕꯥꯒ ꯃꯅꯨꯡꯗ ꯆꯪꯃꯤꯟꯅꯈ꯭ꯔꯣ ꯍꯥꯏꯔꯛꯏ꯫ ꯑꯩꯅꯁꯨ ꯕꯕꯥ ꯂꯥꯛꯑꯣ ꯆꯪꯉꯁꯦ ꯏꯄꯟ ꯁꯥꯎꯔꯅꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯈꯣই ꯃꯌꯥꯝ ꯆꯪꯗꯅ ꯈꯥꯝꯇꯣꯛꯄꯗꯒꯤ ꯏꯄꯟꯁꯨ ꯁꯥꯎꯕꯗꯣ ꯈꯔ ꯅꯦꯝꯊꯔꯝꯃꯤ꯫ ꯕꯕꯥꯁꯨ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯉꯛꯈꯤ꯫ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝꯁꯦ ꯈꯟꯅꯕꯗꯣ ꯎꯕꯗ ꯆꯦꯆꯦꯗꯣ ꯑꯩꯈꯣꯏꯔꯣꯝꯗ ꯃꯨꯟꯅ ꯌꯦꯡꯉꯒ ꯃꯥꯁꯦ ꯅꯣꯛꯑꯒ ꯂꯩ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯑꯗꯨꯃꯥꯏꯅ ꯃꯔꯥꯡ ꯑꯗꯨꯝ ꯍꯧꯈꯤ꯫ ꯅꯣꯡ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗꯅ ꯑꯃꯨꯛ ꯆꯦꯆꯦꯁꯦ ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯇꯨꯝꯃꯨꯔꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯇꯥꯔꯛꯄꯗ ꯍꯧꯒꯠꯂꯛꯇꯨꯅ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯁꯨꯃꯥꯡꯁꯤꯗ ꯎꯔꯥꯎ ꯊꯔꯥꯎꯕ ꯍꯧꯔꯛꯈꯤ꯫
Akwai da adum na tawbudu da kaya bu tasan khangsanadana adum punglei tanaidamni yumlon karo na ba mi singdi sisena adum na uraw tharaw rakhaduda taningak tabadagi yum masna nungdum asau sobo singase khulaga hekta thomjalai akwai panasu sisese phubde sumpu puramde huge haidana de dhakti adum sawi masi sumara mamagine kariguma sisese da hek phuru bada khut halak turi bane sisegi wakanda mama mapa haibase karino mata khangamde pura taibang palamani mana lainise nong nini muksidi sisese dum uraw tharaw rak leiramne numidang sidana matomda murung kanaga wari sanari no sukhangde aki kiba wangakta dum nganga galai aigi sanupi desu matamana mana imana yumdagi mapan tholamde maramde nongmusu sisene sanupi se makhong parga sumangda laknari ne haidana so laktana singambadagi imana khanarubasu yaba natte mawong amane haidana aigi sanupi se mapanuban kaya tholamde mage haibabu skun san halaga skunda masung mamanabi loina halaga yu masda halaga potha halaga lehenba sumaina igi sanupi si tahwalame numito de baba se numidangi pintare tara phaw yumda hanjala amde admaina dum khara thengna yumda halakpa numiso dum yawi sanupi ga iga puna leiminari ngai imana ingonda ibunga sakla mo bonang baba halaga sasira natraga hujek cha thosira hangai aduga numito nga masama imana thongame ibal hoida sunga thongbodo hana mathel lalurabani isang hawbani na isu sak to lamaktana imada ima sak lame da baba lakpa ngai to ngamaroi sak sarasi haidame imana so hoi adudi ima sak thirage jasanupi ga ngahak leminaro ado mapanda thoga khut hamurano sakhumda dum hamuko haide adumaina imana sakhumda sak thiba loiraga isanupi ga imaga akoi hum sak to saminarame ngaga soibungwa imana thongbani aide soibum yamna pamjai aduna imada ina soibum hapo haidana hapanbani sakto image sanupiga akoi hum sari ngai sapungi thongna wadom da kari noma leiba mali haidana aina saksana sana tunglei thoga yengubada sisedo thongna ododa makokuli salaga akiba mong mataw amada akoina saksari bado munna yengaga leidamne adumaina pakpakti tawdabani numito da sisena adumna yengambaduda aisu isada keyboard pukhanget khangamne image sanupiga nasu urakse isanupi de kidana kapke phok tawre madude imane isanupi bu phatha birame kainoibe masisene kaidobugi kiri no themangre hana haijabagi wani imasu numitugi mong matawadu kiri bane akwai mamangda kidaba saraga sisedu da sambi kaidawri banangju yaduda nangbo saklamro noigi su insang mathen lan khabane nang saklama gadi mapanda nang sai sang thangtokira kedana haidamne sisedu wa matangange masam sumamai mapadu da zoi doi taraga mamit ilaw lawraga matin tap taba mathai adum munde yenga kalai maduda imana ibunga nasanupiga sakse saminaramu imanang sisegi sai sang asema khara thidige ngasiri masulla mu banunit haibadu thoba malu na kaje sumaina amukhok tawjadabani haidana imana sai sang khara pukham amada hatiringai hongnawda makokle sela ama sisedu ikang khangawdana leidamje imana su kainune amukkaraiga sakna bazana ado phare sumangde leirumkini imama gi sak sarukse amukka thidopirukite nasanupiga sakto saminaramu hairamaga imaso mapanda sak pukham aduga taraprak phokse aide numito sak khana lamna haungna sarambadu hojiki sisegi mong matawadu pakhathidana aise pukka se pukkan thalame sanupida soina kajoratu isan sakirunu sisa sambini sakto sarong ngamaru mandilake asumna ngamdo theba kaina sakki sarame imaso mapanda purakuna sak pukhamduga sisedo sum yenga padamagi tumpham maduda phammaga leiramniti udanne madude imana sak pukham madu puraga sisegi manakta sangamne aduga sisede ibema saksa those law hairubada sisena sumna haide aidena saina sak khena na khoina sak to haungna sari nai saning dre hujiki pujal to sak saruk se haide ima songe hakto wakhala makhalame kaidone mana hari sibo khoida magi sak saruk se asaida thambira mage mana saninga tanda sasarane haidene imana sak saruk tu maphamada da thanamaga prapram imungda sangapade imagi mabiksi sak paleng mathimba hawre Nakuda imaso ising taksalaga pagata haidana ising taksalubuda mukha hena lengba thimba hawraksi maduda imaso dum khangsaram karino matawba hawre haibasi aduna imase sakhumda sanga amaka ingonda ibu anoi sakto toga imagi nakta sangoko haidamaga
ꯐꯃꯨꯡ ꯀꯥꯔꯣꯝꯗ ꯄ꯭ꯔꯛ ꯆꯪꯈꯤ꯫ ꯑꯩꯁꯨ ꯏꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯤꯡꯅꯔꯝꯃꯤ꯫ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯀꯩꯗꯧꯔꯕꯖꯥꯠꯅꯣꯅꯦ ꯍꯥꯏꯗꯅ ꯏꯆꯟꯅꯨꯄꯤꯒ ꯑꯩꯒ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯐꯃꯨꯡꯗ ꯊꯔꯣ ꯃꯥꯜꯂꯣ ꯑꯣꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯨ ꯃꯗꯨꯗ ꯄꯥꯈꯠꯈꯤꯗꯅ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯍꯪꯉꯛꯑꯝꯃꯤ꯫ ꯏꯃꯥꯅ ꯑꯃꯨꯛ ꯏꯕꯨꯡꯉꯣ ꯅꯪ ꯕꯕꯥ ꯍꯜꯂꯛꯇ꯭ꯔꯤꯕꯣ? ꯍꯧꯖꯤꯛꯐꯥꯎ ꯏꯃꯥꯁꯦ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗ꯭ꯔꯦꯅꯦ꯫ ꯄꯨꯛ ꯂꯦꯡꯕꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯅꯈꯣꯏ ꯏꯄꯜꯂ ꯅꯃꯥꯕꯣꯛꯂ ꯅꯪ ꯑꯃꯨꯛꯇ ꯀꯧꯔꯨꯒꯦꯔ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗꯩꯁꯨ ꯑꯩꯈꯣꯏ ꯏꯃꯥ ꯑꯩ ꯀꯧꯔꯨꯒꯦ ꯍꯥꯏꯗꯅ ꯏꯄꯜ ꯍꯣꯏꯒꯤꯗ ꯑꯩꯁꯦ ꯆꯦꯟꯁꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯏꯄꯟꯒ ꯏꯃꯥꯕꯣꯛꯀꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯄꯟ ꯏꯃꯥꯕꯣꯛ ꯏꯃꯥꯗꯣ ꯃꯕꯨꯛ ꯂꯦꯡꯉꯦ ꯍꯥꯏꯗꯅ ꯐꯃꯨꯡꯗ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯉꯒ ꯂꯩꯍꯧꯔꯦ꯫ ꯑꯃꯨꯛꯇ ꯆꯪꯕꯤꯔꯛꯑꯣ ꯑꯩꯈꯣꯏꯒꯤꯗ ꯍꯥꯏꯔꯝꯃꯤ꯫ ꯏꯄꯟꯅ ꯑꯃꯨꯛ ꯀꯩꯗꯧꯔꯕꯖꯥꯠꯅꯣꯅꯦ ꯂꯥꯛꯑꯣꯁꯦ ꯑꯃꯨꯛꯇ ꯆꯪꯕꯤꯔꯨꯁꯤ꯫ ꯅꯄꯥꯗꯤ ꯍꯜꯂꯛꯍꯧꯗ꯭ꯔꯤꯕꯣ ꯍꯪꯉꯛꯏ꯫ ꯑꯩꯅꯁꯨ ꯍꯜꯂꯛꯍꯧꯗ꯭ꯔꯤ ꯏꯄꯟ ꯈꯨꯝꯃꯤ꯫ ꯑꯗꯨꯃꯥꯏꯅ ꯏꯄꯟꯒ ꯏꯃꯥꯕꯣꯛꯀ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ꯫ ꯑꯗꯨꯒ ꯏꯃꯥꯗ ꯏꯃꯥꯕꯣꯛꯅ ꯀꯩꯗꯧꯔꯒꯦ ꯍꯪꯉꯨꯕꯗ ꯏꯃꯥꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯏ꯫ ꯏꯆꯦ ꯑꯩꯒꯤ ꯄꯨꯛꯁꯦ ꯂꯦꯡꯕ ꯊꯤꯟꯕꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯁꯤꯗꯤ ꯑꯩ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯏꯄꯟ ꯑꯃꯨꯛ ꯑꯗꯣ ꯀꯩꯀꯩ ꯆꯥꯁꯜꯂꯨꯒꯦ? ꯀꯃꯥꯏꯅ ꯇꯧꯔꯤꯅꯣꯕ ꯍꯪꯉꯝꯃꯤ꯫ ꯏꯃꯥꯅ ꯑꯃꯨꯛ ꯏꯇꯩ ꯑꯩꯈꯣꯏ ꯆꯝꯕꯤꯗꯣ ꯏꯃꯥ ꯏꯆꯥ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯥꯛ ꯆꯥꯔꯤꯉꯩ ꯆꯥꯛꯈꯨꯝꯒꯤ ꯊꯣꯡꯅꯥꯎ ꯃꯆꯥ ꯑꯁꯤꯗ ꯃꯀꯣꯛ ꯂꯤꯠꯁꯜꯂꯛꯇꯨꯅ ꯃꯨꯟꯅ ꯃꯇꯤꯟ ꯇꯥꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯅ ꯅꯍꯥꯟꯈꯩꯗꯤ ꯑꯃꯨꯛꯐꯥꯎ ꯇꯧꯖꯗꯕꯅꯤ꯫ ꯃꯥꯁꯨ ꯆꯥꯅꯤꯡꯉꯝꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯃꯥꯒꯤ ꯆꯥꯛ ꯏꯟꯁꯥꯡꯗꯨ ꯄꯨꯈꯝ ꯑꯃꯗ ꯐꯖꯅ ꯍꯥꯞꯄꯤꯔꯒ ꯃꯥꯒꯤ ꯃꯅꯥꯛꯇ ꯊꯝꯕꯤꯔꯒ ꯍꯦꯛ ꯆꯪꯉꯛꯄꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯄꯨꯛꯁꯦ ꯂꯦꯡꯕ ꯊꯤꯟꯕ ꯍꯧꯔꯛꯑꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯏꯃꯥꯅ ꯋꯥꯔꯤꯗꯨ ꯇꯝꯃꯨꯕꯗ ꯏꯄꯟꯒ ꯏꯃꯥꯕꯣꯛꯀꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯅꯔꯝꯃꯤ꯫ ꯕꯕꯥꯁꯨ ꯃꯇꯥꯡ ꯆꯥꯅ ꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯏꯃꯥꯅ ꯑꯣꯏꯔꯝꯃꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯕꯕꯥꯁꯨ ꯄꯥꯈꯠꯂꯛꯑꯝꯃꯤ꯫ ꯑꯩꯈꯣꯏꯗꯁꯨ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯤꯅꯣ ꯍꯪꯉꯛꯄꯗ ꯋꯥꯔꯤꯗꯨ ꯏꯄꯟꯅ ꯕꯕꯥꯗ ꯁꯦꯡꯅ ꯑꯗꯨꯝ ꯇꯝꯃꯛꯑꯝꯃꯤ꯫ ꯀꯣꯟꯅꯗꯤ ꯑꯩꯈꯣꯏ ꯏꯄꯟꯅ ꯕꯕꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯑꯩ ꯃꯁꯥ ꯊꯦꯡꯕꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨ ꯀꯤꯔꯟ ꯅꯪ ꯍꯜꯂꯛꯇ ꯉꯥꯏꯔꯤꯕ ꯅꯠꯇ꯭ꯔꯣ? ꯍꯥꯏꯗꯤ ꯅꯪ ꯆꯥꯛ ꯆꯥꯗ꯭ꯔꯤꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯪꯒꯤ ꯆꯥꯛ ꯁꯔꯨꯛ ꯑꯗꯨꯗꯒꯤ ꯂꯥ ꯃꯆꯦꯠ ꯑꯃꯗ ꯆꯥꯛ ꯈꯔ ꯏꯟꯁꯥꯡ ꯈꯔ ꯈꯖꯤꯛ ꯍꯥꯞꯄꯒ ꯊꯨꯅ ꯄꯨꯊꯣꯔꯛꯎ꯫ ꯑꯩ ꯀꯔꯤꯅꯣꯃ ꯇꯧꯒꯦ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗꯒꯤ ꯕꯕꯥꯅ ꯏꯄꯟꯅ ꯍꯥꯏꯔꯛꯄꯗꯨꯃ ꯂꯥ ꯃꯆꯦꯠ ꯑꯃꯗ ꯆꯥꯛ ꯏꯟꯁꯥꯡ ꯈꯔ ꯍꯥꯞꯄꯒ ꯏꯄꯟꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯑꯩꯈꯣই ꯏꯄꯟꯁꯨ ꯍꯥꯟꯅ ꯃꯥꯏꯕ ꯑꯣꯏꯔꯝꯕꯅꯤꯅ ꯑꯗꯨꯒꯨꯝꯕꯗꯨ ꯑꯗꯨꯝ ꯈꯔꯗꯤ ꯈꯪꯍꯩ꯫ ꯑꯗꯨꯅ ꯏꯄꯟꯅ ꯂꯥꯗ ꯍꯥꯞꯄꯤꯕ ꯆꯥꯛ ꯏꯟꯁꯥꯡ ꯈꯔꯗꯨ ꯆꯦꯆꯦꯒꯤ ꯃꯅꯥꯛꯇ ꯄꯨꯁꯜꯂꯒ ꯀꯔꯤꯒꯨꯝꯕ ꯋꯥꯍꯩ ꯋꯥꯇꯥ ꯂꯥꯏꯔꯣꯟ ꯇꯤꯁꯣꯟ ꯇꯧꯗꯨꯅ ꯆꯦꯆꯦꯒꯤ ꯃꯅꯥꯛꯇ ꯊꯥꯗꯣꯛꯑꯝꯃꯤ꯫ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯈꯤꯕꯗꯒꯤ ꯏꯃꯥꯁꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯦꯡꯕ ꯇꯤꯟꯕ ꯇꯧꯔꯛꯑꯝꯕꯗꯨ ꯇꯞꯅ ꯐꯈꯤ꯫ ꯏꯃꯥꯅ ꯐꯔꯛꯄꯗꯒꯤ ꯏꯄꯟꯒ ꯏꯃꯥꯕꯣꯛꯀꯁꯨ ꯀꯨꯏꯅ ꯂꯩꯔꯝꯗꯦ ꯐꯔꯕꯅꯤꯅ ꯆꯠꯂꯒꯦꯀꯣ ꯍꯥꯏꯔꯝꯃꯒ ꯃꯈꯣꯏꯁꯨ ꯑꯗꯨꯝ ꯆꯠꯈꯤ꯫ ꯕꯕꯥꯅꯁꯨ ꯏꯃꯥꯗ ꯈꯔ ꯐꯔꯕꯣ ꯍꯪꯕꯗ ꯏꯃꯥꯅ ꯄꯨꯡꯐ ꯍꯦꯛ ꯐꯔꯦ ꯑꯁ ꯉꯁꯥꯏ ꯋꯥꯔꯝꯕ ꯀꯌꯥꯗꯨ ꯄꯨꯡꯀꯣꯛ ꯍꯦꯛ ꯀꯣꯛꯏ꯫ ꯏꯃꯥꯏꯄꯦꯝꯃ ꯑꯩ ꯁꯤꯔꯝꯅꯤꯗ ꯍꯥꯏꯔꯛꯏ꯫ ꯕꯕꯥꯅ ꯑꯃꯨꯛ ꯈꯪꯗꯦꯅꯦ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤ ꯃꯁꯥꯗ ꯍꯤꯡꯆꯥꯕꯤꯁꯨ ꯌꯥꯎꯔꯕ꯭ꯔꯥ ꯈꯪꯗꯦ꯫ ꯍꯌꯦꯡꯈꯩꯗ ꯆꯥꯛ ꯆꯥꯕꯗ ꯊꯣꯡꯅꯥꯎ ꯂꯣꯏꯅ ꯈꯨꯝꯖꯤꯜꯂꯒ ꯆꯥꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯅ ꯑꯃꯨꯛ ꯌꯥꯔꯦꯁꯦ ꯇꯣꯛꯑꯁꯤ ꯑꯩꯈꯣꯏ ꯏꯇꯩꯁꯦ ꯊꯥꯏꯅ ꯃꯥꯏꯕ ꯑꯣꯏꯔꯝꯃꯤ ꯍꯥꯏꯕꯗꯨ ꯆꯨꯝꯕꯖꯥꯠꯅꯤ꯫ ꯏꯇꯩꯅ ꯇꯧꯕꯤꯗꯅ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯃꯥꯅ ꯃꯇꯝ ꯑꯗꯨꯗ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯋꯥꯔꯤꯁꯦ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯃꯥꯏꯅ ꯅꯨꯃꯤꯠꯇꯨꯗꯤ ꯑꯗꯨꯝ ꯍꯧꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏ ꯆꯦꯆꯦꯁꯤ ꯃꯁꯥ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯃ ꯕꯕꯥꯅ ꯎꯔꯛꯈꯤ꯫ ꯃꯗꯨꯗ ꯕꯕꯥꯅ ꯏꯃꯥꯗꯁꯨ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯈꯣꯏ ꯆꯝꯕꯤꯁꯦ ꯃꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯈꯪꯗ꯭ꯔꯦꯅꯦ꯫ ꯍꯟꯗꯛꯁꯦ ꯀꯌꯥ ꯆꯠꯄ ꯎꯗꯦ ꯇꯨꯝꯃꯒꯗ ꯂꯩꯔꯦ꯫ ꯃꯣꯏꯅ ꯅꯥꯔꯛꯄꯁꯦ ꯋꯥꯏꯅꯦ꯫ ꯃꯁꯥꯅ ꯅꯥꯏ ꯍꯥꯏꯕꯁꯨ ꯍꯥꯏꯖꯗꯦ꯫ ꯃꯣꯏꯅ ꯍꯥꯏꯔꯛꯇ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯈꯪꯗ꯭ꯔꯦ꯫ ꯑꯩ ꯇꯥꯆꯧꯒ ꯋꯥꯔꯤ ꯑꯃꯠꯇ ꯁꯥꯟꯅꯗ ꯌꯥꯔꯔꯣꯏ꯫ ꯌꯥꯝꯅ ꯁꯣꯛꯆꯜꯂꯛꯑꯒ ꯑꯩꯗꯅꯤ ꯋꯥꯗꯣꯏꯁꯦ ꯃꯃꯥꯡꯗꯁꯨ ꯁꯨꯃꯥꯏꯅ ꯅꯥꯏ ꯐꯣꯡꯗꯣꯛꯇꯕꯗꯒꯤ ꯌꯥꯝꯅ ꯁꯣꯛꯆꯟꯈꯤꯗꯅ ꯋꯥꯅꯈ꯭ꯔꯤꯗꯨꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯅ ꯃꯈꯣꯏꯅ ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯈꯜꯂꯤꯅꯤ꯫ ꯍꯟꯗꯛꯁꯦ ꯃꯥꯁꯦ ꯇꯨꯝꯃꯒꯗ ꯂꯩ꯫ ꯏꯇꯩ ꯍꯣꯏꯒ ꯇꯥꯟꯅꯕꯤꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯃꯥꯏꯅ ꯆꯦꯆꯦꯁꯦ ꯅꯥꯕ ꯍꯧꯔꯛꯄꯗꯒꯤ ꯆꯥꯎ ꯊꯛꯎꯁꯦ ꯌꯥꯁꯜꯂꯛꯈꯤꯗꯦ꯫ ꯍꯤꯗꯥꯛ ꯆꯥꯎ ꯍꯥꯏꯔꯒꯁꯨ ꯃꯥꯗꯤ ꯀꯌꯥ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯃꯇꯝ ꯆꯥꯅ ꯆꯥꯗꯕꯅꯤꯅ ꯁꯨꯝ ꯁꯣꯟꯖꯜꯂꯛ ꯌꯥꯝꯅ ꯀꯟꯅ ꯅꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯆꯦꯆꯦꯅ ꯀꯟꯅ ꯅꯥꯔꯛꯄꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯤꯗꯤ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯐꯥꯎ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯁꯤ ꯁꯤꯗꯣꯔꯕ ꯃꯥꯜꯂꯤꯅꯦ ꯈꯔ ꯊꯨꯅ ꯆꯠꯈ꯭ꯔꯒꯗꯤ ꯐꯔꯅꯤ꯫ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯃꯇꯧꯁꯤ ꯍꯥꯏꯅꯔꯝꯃꯤ꯫ ꯃꯌꯥꯝꯅ ꯑꯗꯨꯝꯅ ꯍꯥꯏꯖꯔꯕꯁꯨ ꯕꯕꯥ ꯏꯃꯥ ꯏꯄꯜ ꯍꯣꯏꯅꯗꯤ ꯆꯦꯆꯦꯅ ꯀꯟꯅ ꯅꯥꯔꯛꯄꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯅꯨꯃꯤꯠꯇꯨꯁꯨ ꯆꯦꯆꯦꯁꯦ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯗꯨꯗ ꯌꯥꯝꯅ ꯀꯞꯄꯝꯃꯤ꯫ ꯃꯗꯨꯗ ꯃꯆꯤꯟꯗꯁꯨ ꯑꯩ ꯂꯧꯕ ꯂꯥꯛꯏ ꯑꯁꯥꯏꯗ ꯃꯣꯏ ꯃꯌꯥꯝꯅ ꯑꯩ ꯁꯪꯉꯒ ꯂꯩꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯝꯃꯒ ꯆꯦꯆꯦꯁꯦ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯃꯇꯝ ꯑꯗꯨꯗ ꯑꯗꯨꯝ ꯑꯔꯣꯏꯕ ꯑꯣꯏꯈꯤ꯫ ꯆꯦꯆꯦ ꯍꯦꯛ ꯂꯩꯈꯤꯗꯕꯒ ꯏꯃꯨꯡꯁꯦ ꯄꯨꯡꯆꯤꯛ ꯍꯦꯛ ꯆꯤꯛꯑꯒ ꯑꯩꯈꯣꯏꯁꯦ ꯏꯁꯥꯗ ꯍꯩꯅꯔꯝꯗꯦ꯫ ꯂꯩꯈꯤꯗꯕ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯠ 4-5 ꯁꯨꯔꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯏꯃꯨꯡꯁꯦ ꯀꯔꯤꯒꯨꯝꯕ ꯃꯑꯣꯡ ꯃꯇꯧ ꯑꯃ ꯇꯧꯕ ꯍꯧꯔꯛꯈꯤ꯫ ꯅꯨꯃꯤꯗꯥꯡ ꯇꯨꯝꯃꯤꯉꯩ ꯁꯛ ꯎꯗꯕ ꯀꯔꯤꯒꯨꯝꯕ ꯑꯃꯅ
ꯊꯣꯡꯒꯁꯦ ꯍꯦꯛꯇ ꯀꯣꯛ ꯀꯣꯛ ꯊꯤꯜꯂꯛꯄ ꯑꯃꯗꯤ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗꯅ ꯌꯨꯝꯊꯛꯇ ꯀꯣꯗꯣꯛꯀꯗ꯭ꯔꯥ ꯃꯤ ꯆꯠꯄ ꯃꯈꯣꯟ ꯁꯨꯃꯥꯏꯅ ꯑꯀꯤꯕ ꯃꯇꯤꯛ ꯃꯌꯥꯁꯤ ꯇꯧꯕ ꯍꯧꯔꯛꯏ ꯂꯝꯕꯦꯟ ꯁꯣꯔꯣꯛꯇꯁꯨ ꯑꯍꯤꯡ ꯊꯦꯡꯉꯀꯥꯟ ꯅꯨꯄꯤ ꯑꯃꯅ ꯂꯥꯎ ꯂꯥꯎꯗꯨꯅ ꯆꯠꯈꯤꯕ ꯃꯈꯣꯜ ꯑꯃꯁꯨ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯇꯥꯕ ꯍꯧꯔꯛꯏ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯂꯤꯕꯗꯤ ꯂꯝꯕꯦꯟ ꯁꯣꯔꯣꯛꯇꯒꯤ ꯈꯣꯟꯖꯦꯜ ꯑꯃꯅ ꯂꯥꯎꯔꯒ ꯆꯠꯈ꯭ꯔꯒ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟ ꯃꯄꯥ ꯑꯁ꯭ꯋꯥꯏꯗ ꯂꯥꯎꯔꯝꯃꯒ ꯆꯞ ꯍꯦꯛꯇ ꯂꯦꯞꯈꯤ ꯍꯥꯏꯅꯩ ꯅꯨꯃꯤꯠꯇꯨꯁꯨ ꯕꯕꯥꯒ ꯏꯃꯥꯒ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯃꯄꯥꯟꯗ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯇꯧꯔꯤꯉꯩ ꯂꯩꯈꯤꯗꯕ ꯆꯦꯆꯦ ꯑꯗꯨꯅ ꯍꯤꯞꯄꯝ ꯇꯨꯝꯃꯝꯕ ꯃꯥꯒꯤ ꯖꯒꯥ ꯑꯗꯥꯏꯗꯒꯤ ꯈꯣꯟꯖꯦꯜ ꯑꯃꯅ ꯁꯨꯝ ꯁꯤꯠ ꯁꯤꯠ ꯕꯕꯥꯒ ꯏꯃꯥꯒꯗ ꯂꯪꯅꯔꯛꯄ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ ꯃꯗꯨꯗ ꯕꯕꯥ ꯏꯃꯥꯁꯨ ꯏꯉꯛ ꯉꯛꯅ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯨ ꯍꯥꯏꯗꯅ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯇꯨꯡ ꯈꯪꯑꯣꯟ ꯍꯦꯛ ꯑꯣꯟꯊꯣꯛꯑꯒ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯃꯃꯤ ꯁꯥꯃꯤ ꯃꯨꯁꯨꯛ ꯃꯨꯕ ꯆꯦꯆꯦꯗꯨꯒꯤ ꯐꯤꯕꯝ ꯃꯑꯣꯡ ꯃꯇꯧꯒꯨꯝꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯃ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ ꯍꯥꯏ ꯃꯗꯨꯗ ꯕꯕꯥ ꯏꯃꯥꯁꯨ ꯀꯤꯗꯅ ꯄꯔꯞ ꯏꯃꯨꯡꯗ ꯆꯦꯟꯁꯜꯂꯛꯏ ꯏꯃꯥꯅꯁꯨ ꯕꯕꯥꯗ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯑꯩꯈꯣꯏ ꯆꯝꯕꯤꯒꯤ ꯃꯑꯣꯡ ꯃꯇꯧꯗꯧꯅ ꯇꯧꯏ ꯃꯥꯒꯤ ꯃꯊꯋꯥꯏ ꯃꯃꯤꯠꯇꯨ ꯂꯥꯏꯖꯥꯔꯣ ꯍꯥꯏꯔꯝꯃꯤ ꯕꯕꯥꯅꯁꯨ ꯈꯪꯗ꯭ꯔꯦꯅ ꯇꯧꯔꯤꯁꯦ ꯂꯩꯀꯥꯏ ꯑꯁꯤꯗꯅ ꯃꯔꯣꯜ ꯑꯃ ꯇꯝꯅꯔꯦ ꯍꯥꯏꯅꯕꯒ ꯁꯣꯔꯥꯁꯨ ꯃꯇꯝ ꯈꯔ ꯋꯥꯠꯂꯤ ꯑꯗꯣ ꯐꯔꯦ ꯑꯃꯕꯨ ꯑꯣꯏꯔꯣ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡ ꯃꯄꯥꯟꯗꯨꯃ ꯄꯨꯡꯊꯣꯛꯇ ꯊꯣꯛꯑꯒꯨꯝꯁꯤ ꯑꯩꯈꯣꯏ ꯇꯥꯆꯧꯒꯁꯨ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯒꯦ ꯍꯥꯏꯔꯛꯏ ꯑꯁꯨꯝꯅ ꯕꯕꯥꯅ ꯏꯄꯟꯒ ꯎꯅꯔꯒ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯝꯃꯤ ꯇꯥꯆꯧ ꯍꯧꯖꯤꯛ ꯏꯃꯨꯡꯁꯦ ꯀꯔꯤꯅꯣꯃ ꯇꯧꯕ ꯍꯧꯔꯦ ꯑꯩꯈꯣꯏ ꯏꯕꯦꯝꯃꯅ ꯍꯦꯛ ꯂꯩꯈꯤꯗꯕꯒ ꯂꯩꯀꯥꯏꯅꯁꯨ ꯀꯔꯤꯅꯣ ꯈꯔ ꯉꯥꯡꯅꯩ ꯑꯗꯣ ꯇꯥꯆꯧꯁꯤꯕꯨ ꯀꯝꯗꯧꯅꯤ ꯍꯪꯉꯝꯃꯤ ꯕꯕꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯏꯄꯟꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯛꯏ ꯀꯤꯔꯟ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯤ ꯑꯗꯣ ꯑꯉꯥꯡꯁꯤꯒꯤ ꯗꯦꯕ ꯀꯔꯃꯁꯤꯗꯤ ꯍꯥꯟꯅ ꯑꯃꯨꯛꯇ ꯂꯣꯏꯁꯤꯟꯈꯤꯁꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯀꯔꯤ ꯇꯧꯁꯤꯒꯦꯗꯣ ꯈꯟꯅꯔꯁꯤ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯈꯤꯔꯣꯏ ꯍꯥꯏꯔꯛꯏ ꯕꯕꯥꯅ ꯑꯃꯨꯛ ꯑꯗꯨ ꯇꯥꯆꯧ ꯉꯔꯥꯡꯗꯨ ꯅꯅꯥꯎ ꯅꯨꯄꯤꯒ ꯑꯩꯒ ꯅꯨꯃꯤꯗꯥꯡ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯃꯄꯥꯟꯗ ꯂꯣꯏꯁꯤꯟꯃꯤꯟꯅꯔꯝꯕꯗ ꯑꯗꯨꯗꯁꯨ ꯀꯔꯤꯅꯣꯃ ꯁꯦꯠ ꯂꯪꯅꯔꯛꯄꯗꯧꯅ ꯇꯨꯡꯗꯒꯤ ꯇꯧꯏ ꯃꯗꯨꯗ ꯃꯥꯒ ꯑꯩꯒꯅ ꯇꯨꯡ ꯂꯩꯊꯣꯛꯑꯒ ꯌꯦꯡꯉꯨꯕꯗ ꯑꯩꯈꯣꯏ ꯏꯕꯦꯝꯃꯒꯤ ꯃꯑꯣꯡ ꯃꯇꯧꯗꯧꯅ ꯇꯧꯏ ꯃꯃꯤ ꯁꯥꯃꯤ ꯑꯃꯨꯕ ꯑꯃ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯇꯨꯝꯐꯝ ꯍꯤꯞꯄꯝ ꯑꯁꯤꯗ ꯂꯦꯞꯄꯒ ꯑꯩꯈꯣꯏꯔꯣꯝꯗ ꯑꯣꯜꯂꯒ ꯃꯨꯟꯅ ꯌꯦꯡꯉꯒ ꯂꯩꯔꯝꯃꯤ ꯍꯥꯏꯔꯝꯃꯤ ꯏꯄꯟ ꯑꯃꯨꯛ ꯀꯤꯔꯟ ꯃꯗꯨꯒꯤ ꯋꯥꯗꯣ ꯇꯣꯛꯑꯁꯤ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯍꯧꯖꯤꯛ ꯏꯃꯨꯡ ꯑꯁꯤꯗ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕꯗꯣ ꯅꯈꯣꯏꯗꯗ ꯅꯠꯇꯅ ꯃꯃꯥꯒ ꯑꯩꯒꯗꯁꯨ ꯃꯥꯅ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯕꯅꯣ ꯈꯪꯗ꯭ꯔꯦ ꯃꯪꯍꯥꯗ ꯀꯤꯍꯟ ꯈꯪꯍꯟꯕꯗ ꯑꯩꯈꯣꯏꯁꯨ ꯇꯨꯝꯅꯤ ꯈꯟꯕꯗ ꯇꯜꯂꯕꯅꯤ ꯑꯗꯣ ꯁꯣꯔꯥꯠ ꯐꯥꯎꯗꯤ ꯉꯥꯏꯔꯁꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯃꯥꯏꯅ ꯕꯕꯥꯒ ꯏꯄꯟꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯕ ꯃꯇꯨꯡ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯁꯤꯗ ꯃꯌꯥꯝꯅ ꯇꯨꯝꯅꯔꯤꯉꯩ ꯁꯨꯃꯥꯡꯗ ꯆꯦꯆꯦꯗꯨꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯍꯦꯛ ꯁꯛꯑꯝꯕ ꯏꯁꯩ ꯑꯃ ꯁꯛꯂꯛꯄ ꯃꯈꯣꯟꯁꯤ ꯃꯌꯥꯝꯅ ꯇꯥꯔꯛꯏ ꯃꯇꯧ ꯑꯗꯨꯗ ꯀꯤꯖꯗꯨꯅ ꯀꯅꯥꯃꯠꯇ ꯃꯄꯥꯟꯗ ꯊꯣꯛꯑꯒ ꯌꯦꯡꯉꯨꯗ꯭ꯔꯦ ꯎꯆꯤꯟ ꯅꯥꯆꯤꯟ ꯁꯣꯔꯥꯠ ꯃꯇꯝꯁꯨ ꯌꯧꯁꯜꯂꯛꯇꯨꯅ ꯆꯦꯆꯦꯒꯤ ꯁꯣꯔꯥꯠ ꯑꯗꯨꯁꯨ ꯅꯤꯡꯊꯤꯖꯅ ꯄꯥꯡꯊꯣꯛꯑꯝꯃꯤ ꯁꯣꯔꯥꯠ ꯍꯦꯛ ꯂꯣꯏꯈꯤꯕꯒ ꯏꯄꯟꯁꯨ ꯍꯥꯟꯅ ꯃꯥꯏꯕ ꯑꯣꯏꯔꯝꯕꯅꯤꯅ ꯏꯃꯨꯡ ꯃꯅꯨꯡꯁꯤ ꯏꯄꯟꯅ ꯂꯥꯏ ꯈꯣꯏꯔꯝꯊꯣꯛꯑꯝꯃꯤ ꯃꯗꯨꯐꯥꯎ ꯇꯝꯅꯕꯁꯦ ꯂꯦꯞꯇꯕꯗꯒꯤ ꯏꯄꯟꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯃꯥꯏꯕ ꯑꯣꯏꯕ ꯑꯃꯒ ꯑꯃꯨꯛ ꯅꯧꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯏ ꯈꯨꯔꯝꯊꯣꯛꯈꯤꯕꯗꯒꯤ ꯍꯟꯗꯛꯇꯤ ꯇꯝꯅꯔꯝꯕ ꯀꯌꯥꯗꯨ ꯐꯈꯤ ꯑꯗꯨꯒ ꯃꯔꯛꯇꯁꯨ ꯑꯩꯈꯣꯏꯅ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯆꯥꯔꯤꯉꯩ ꯃꯃꯥꯡꯈꯩ ꯇꯧꯈꯤꯕ ꯆꯦꯆꯦꯅ ꯊꯣꯡꯅꯥꯎꯗꯒꯤ ꯃꯀꯣꯛ ꯂꯤꯁꯜꯂꯛꯑꯒ ꯌꯦꯡꯉꯝꯕꯗꯣ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯂꯩꯔꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯊꯣꯡꯅꯥꯎ ꯃꯆꯥꯗꯨ ꯍꯦꯛ ꯎꯕꯗ ꯏꯁꯥꯗ ꯑꯀꯤꯕ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯑꯃ ꯍꯦꯛꯇ ꯄꯣꯛꯏ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯌꯟ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ